Hingnabagi lanphamda miyamna tangai fadana tawnaba dangerous oiba job thabak khara hariba thabak sing asi tawbada worker haibadi sinmi singna makhoi punsi asi yamna tangna survive tawba ngami prithibigi mafam ayambada tawnariba daily oiba thabak job sing asi adomna hanana khanglamlaba adomna khalamba du yawra haiduna yengbiu. Number 1 cargo ship security samudragi pak chawraba tokhaina leiba akiba pokhanba mafam amani adubu cargo ship security singna wajariba nipaiba fauriba si maru oina pirate sing asini ariba matamgi old fashion pirate sing adu nate adubu anauba matamgi modern pirate sing asini normal oina makhoi sing asi Somalia amasung Nigeria dagi lakpa khulai paiba pirate ki miyo sing asina jahaz punamak asi loksing gadabagi hotnaribani cargo ship asibu huranduna masida yauriba crew sing asibu hostess oina thamlaga makhoina achoba senphamgi ransom payment adu phangnaba hotnaribani cargo ship ki security singna haiba pirate sing asibu thingnaba hotnaribani tawbatabu masi thabak oina pangthokpadagi haibani henna laibani mahosana hariba jahaz sing asida security guard sing asi masing yamna lei adubu modern pirate sing gi su mahosana AK-47 amasung RPG bumba yamna advance oiba khulai sing lei amasung makhoi sing asi miyoi mari dagina nipan phawna punsinduna team oina saduna lai matang asida yamna hena luriba mafamdi security guard sing asi samudra mayai da leiba maramna country amatadagi military amatana makhoi gi mateng pangba lakloi amasung makhoina guard sing gi mateng pangge haiba tarabasu mafam asida matam chana laktuna mateng pangba ngamloi karigumba makhoina pirate sing asigi boat sing asi lakpu bo matamda security singna jahaz pomba lockdown tawgoduribani jahaz ki akoibagi mafam khudimak reservoir sing tingthoktuna thamgoduribani feet 1000 sangba cargo ship amabu maithiba piba haibasi araibadi nate adubu jahaz asi yamna chawba maramna mafam khudingmakta security singna guard tawba haibasi su aruba wafam amani maram asina makhoina yengsinba ngamdaba thoina khanjiluduba mafam kayada pirate sing asi kakhalakaduribani ship ki security guard singna tumthaba yadaba paranoia amasung ocean sickness ki awaba sing asi mayoknaribani hena kiningai oriba wafam amana haiba pirate sing asina numidangi matamdana hena hijack tawnaba hotnai masina takpadi guard sing asina numidangi matamda ningthina tumma ngamde phangde takpani aduga guard sing asina jahaz asibu yamna amamba matamda defend tawgadabani ngak siangadabani haibasi taklibani maram asina chahi khudingi cargo ship ki security guard kaya hariba thaba asi tawbada makhoi punsi mangkhibasi angakpa wafam ama oidre haiba cargo ship ki security guard sing asina makhoina tha amada chawrakna 20,000 dagi $30,000 fawagi salary asi piribani haiba job asida achoba reward kaya piri adubu masina riksu yamna wangdi hairibani anisubada bomb diffuser EOD technician natragana bomb diffuser harga sukhangnaba technician sing asi malemda khwaidagi khudong thiningai oiba deadliest job singi manungda amani masi aikhoina film singda uriba dugumna isam chamba irai laiba thabak ama oide real life ki bomb singbo normal oina body trap tawi masina takpadi makhoibu detonate tawnaba lambi kaya ama lei haribani masida sunatana bomb kaya amadi timer fawu yauribani masida diffuser sing asina minute khara natraga second kharagi manungda bomb sing asibo diffuse tawgodoribani haibadi pokhai handanaba hotnagadoribani makhoina numit khudingi psychological trauma sing thengnai makhoina makhoigi thabak haibadi bomb diffuse tawba changnaba numit khudingi Russian roulette sanaduna makhoigi turn tanabasu yawi hairi haiba thabak asina makhoigi mental health da akaiba kaya piri makhoida piriba training asi phawba yamna sathibani bomb proof oiraba fizol ama setuna explosion kaya ama control tawduna experience tawba tamlibani masina makhoina karamna react tawrokpano haibasi khangba ngamhalli bomb diffuser singna tha amada chawrangna $10,000 fawba tale adubu hariba thaba asidi risky yamna chawi ahum subada minor ama oina thabak tawba haibasi malemgi khwaidagi uncomfortable amasung deadliest oiba job singi manungda amani mining tawbagi thabak asida chahi khudingi miyoi kayagi punsi mangli makhoina mining tawriba kep asi khanghaudana ningkhairakpasu yauribani mining gi thabak tawriba miyoi kayabu tan kayagi nungjaw amasung leibak kayana makhoibu hingna phomjingadoribani amasung masida makhoibu rescue tawba haibasi oithokpa yaroidaba thaba amani masigi sumathakta minor singna
Tunnel khudingmakta hu senba toxic gas singi khudongthibasu mayoknei. Methane amasong carbon dioxide kumba gas asina maram oidana haksangda oxygen watpadagi wanthaba amasong explosion phawba thohanba yauribani. Masida sizinariba machine sing asisu super dangerous oiba amani. Pickaxe, drill amasong conveyor sing asi yamna apikpa mafam asigi manungda sizinabada worker sing asida asok apan kaya ama thohalibani. Coal dust haibadi koilagi uful sing asi ningsa sorhonbada yaukhiba maramna minor kaya amada black lung disease hariba laina asina hali. Masida sunatana mining tawriba worker kayana anxiety, depression amadi PTSD gumba khudongchadaba wakhal laina kaya mayokne haiduna report tawrakli. Makhoina numitki mangal emung manu natraga marum mapang singdagi lapna leiba mile kaya luthana leiba underground tunnel gi makhada thabak tawribani. Masina maram oiduna makhoigi mental health da achauba khaiba piribani amasung Minecraft ta mining tawbasi yamna nungaina ubayawani. Laibak thibadi haiba mafam asida worker sing asina makhoina diamond pickaxe hariba khutlai asi sizinaba ngamde. Khwaidagi henna nungaitaba mafamdi hariba miner sing asina tasengna paisa yamna phangde haibasini. Mahusana hariba thaba asi lairaba leibak singda lei aduga makhoina tha amada $400 khatama phangi. Maram aduna karigumba aikhoina tawriba pairiba sinpham asida penthokpa ngamdrabadi makhoina tawriba thaba asi ningsingbiyo. Mari subada light bulb replacer miyo asina tha taru khudingi noma khaktang thabak tawba matamda $20,000 phangi. Mahakna 1,500 feet wangba communication tower amada light bulb replacer gi thaba asi tawgadabani. Communication tower singda light bulb replacer singna thabak tawba khudingi makhoigi punsida khudongthiba kaya ama mayoknaribani. Awangba mafam asidagi tarakpa haibasi hingbagi chance amata leite amasung henna nungaitriba wafamdi hariba tarakpagi thodo asisu thawoina thoklibani. Makhoina akanba nungset lightning, ice amadi akanba nungju nungsa singa mayoknaribani. Makhoina mathakta leringagi matamda khanghaudana akanba nungse seselaklabadi masina meyo edogi haksangi balance amadi khunna pariba grip adu fawba nanthokhanba yaribani. Mahausana hariba antenna sing asida yamna wangba high voltage oibana makhoigi haksangda electrocute tawba mai singduna sohanbagi khudongthibasu lei. Aranba khongpham amana makhoigi heart ki mehul asi khudakta lephangaduribani. Karigumba matamda tower sing asida mai chaklakpasu yauribani. Hariba matam asida worker sing asibo phajinduna thambagumna mafam kadaidasu chatpa yahande. Tawbatabu makhoina tha taruk khudingi noma khaktang thabak tawba matamda $20,000 phanglibani. Adubu hariba thabak asina makhoigi punsi loihenba yaribani. Thabak asiga phangliba paisa asiga chani haina adom khanbibra. Manga sobada crane operator amoina thabak tawriba singna makhoigi cabin singi manungda safe oina uramba yai. Adubu amuktang khanduna yengsi karigumba matamda hariba crane sing asina tan 1,000 hena lumlaba pot kaya ama thangkakaduribani. Amasong masida soiduna tarakpa collapse tawba haibasisu aikhoina khalubadagi hena thokliba thodok amani. Aranba khongthang amada punsi loikhiba yaribani. Masida sunatana sahi khudingi crane operator kaya ama electrocution tawduna sibasu yaukre. Maramdi crane singna power line singda yamna toina thengba matamda khudakta electrocution thohanduna mai chakhalhali. Crane operator sing ayambana akanba nungju nungsada thabak tawba haibasi tangai fadana tawde yadraba thaba ama oribani. Masina makhoigi mafamda risk asi hena wangkhathali. Masigi sumathakta crane gi mathakta tarakpagi khudongthibasu lei. Masida natana aikhoina khanjiludaba khudongthiba kayasu leiribani. Crane operator singna tha amada $7,000 fawba phangi. Adubu hariba thaba asidi yamna safe oidaba amani. Taruk subada ship propeller diver military amasong cargo ship singda achauba propeller sing pali. Hariba propeller sing asi building kharadagi hena chawbusu yauribani. Makhoi asi feet 90 fawba pakpa aduga 100 ton gi mathakta lummi. Makhoina aikhoigi hakchangbu matup kaya thokna kakthatpa soidatpa ngami. Maram asina miyoi kayana makhada dive tawduna masibu yengsinaba kumbada akiba phaunaribani. Mahausana hariba mafam asi tasengnamak amamba karigumba kanda dangerous oiba saksingna ising asida saktaduna lei. Karigumba jahas ama kaiba tarabadi makhoina masibu semjingadabani. Mafam ama hektada leiba tarabasu asoiba kayasu yauribani. Amasong yamna nungaitaba mafam amana sahi khudingi hariba diversing asigi maraktagi makhoi khara amadi ising manungdagi amuk hana phogalakpa ngamkhide.
Karigumba matamda makhoina thabak tawringegi matamda propeller sing asi mathau toroktuna makhoibu khudakta sibagi maram ohenbasu yoribani. Propeller gi speed asi asuki matik yamna yangi. Karigumba da so makhoina makhada leingegi matamda masibu on toroklabadi masina makhoigi punsi lohengaduribani. Marine life singna divers singda attack tobusu yawi. Aggressive oiba fish, eel, amadi shark sing asi yamna khudong thiningai oribani. Karigumba matamda makhoina yamna achinba tight oiba propeller singi marakta changba mathau tarakpusu yawi. Karigumba current sing aduda ahongba piraklabadi haiba karak adugi manungda makhoibu phajinduna leikigaduribani. Masida makhoide yariba oxygen adusu minute kharagi matungda loikhigani. Masida sunatana makhoina samudragi yamna aruba mafamsingda thabak tobusu yaribani. Samudragi makhada leiba atmospheric pressure asi yamna kalli amasung masina makhoigi langsadu yamna laina chapkhaiba ngammi. Karigumba matamdasu propeller sing asina makhoibu chingsinbasu yaribani. Propeller asina khaji kaktang lenglakpa matamda phawba vortex ki force ama puthoktuna diver sing adubo blades adugi manakta chingsilibani. Hena tamthiriba wafamdi masida makhoina lawbagi khonjel adu kana amatana taba phanglo heba sini. Aruba mafam sing asida communication gi system asi yamna thajaba yadaba amani. Masina takpadi karigumba asoiba khara torokpa yorobadi matam asi thengjilakri phawbadi kanagumba amatana khangma ngamloi. Ship propeller diver sing asina tha amada $30,000 phawba phangi. Adubu hariba khudong thiba sing asigi risk sing asidi pugadaribani. Hariba thaba asiga phangniba salary asiga sanai haina adom khanbibra.